Khatnaraba Matung Mapuroiba suicide Touduna Sikhraba Matung Loinabisu Thouri Yanduna Sijakhre Yamna nungaitaba thodok amada matai manau yamna thina Khatnaraba Matung nupa aduna Gaziabadta suicide Touduna Sijakhre mahaki Loinabi aduna Delhi da mahaki nupa sibagi pau hek taraba matung mathanta Sijakhre haire makoi anigi chahi ama khakta ngairibi machanupi ama thamlamli haire thodok aduda laikhidraba nupa adu Vijay Pratap Chauhan chahi 32 ne amasung mahaki nupina Shivani chahi 25 ne Makoi ani luhonglaba matung Gaziabad ke Loni border area da yum panduna laiminarikibane tungda Gaziabad ke Jawahar Nagar G block ta laiminari ngaida haukiba irai numita makoi ani gi marakta yamna thina khatnabagi thogdokta Shivani na mayum thadoktuna North East Delhi da lakhi haire ngarang ase Vijay Pratap Chauhan ge madomcha Mirana Vijay Pratap Chauhan ge yum da lakpa matamda imungi ka amada Thouri Yanduna siramba thengnarakpane haire tungda Mirana Shivani da phone tawduna Vijay Pratap Chauhan Thouri Yanduna sirambagi pau tamkhibaga loinana Shivani su mahakna leiriba yumgi manakta leiba electric pole amada Thouri Yanduna sirambane haire hodok asiga mari leinana Gaziabad police amasung Delhi police na tongan ba case sing lokatuna investigation tawba haukhre haire